Online Manipuri Numidangi Pau mi ing tabiriba pumnamak puthoi laisrumna khurumjari ahanbada maroiba pau. Oinam Thoithoi Amadi Thokchom Thoithoiba anibu tekta kaidana thadoroknaba wari sanarunabagidamag DGP Kangpokpida thakre. Kuki militant singi kutta lariba Thoubaldagi Oinam Thoithoi Amadi Thokchom Thoithoiba anibu tekta kaidana thadoroknaba wari sanarunabagidamag DGP Kangpokpida thakre haina Chief Minister Nongthomam Birena Fongdorakli. Wafam masing asi thangmaiban lila sing khongnang khongda leiba Irabot Square da state government na senduna pangthokiba chamaga kunipan lak suba jananeta hijam Irabot ningsing thoram da phongdokhibani. Minister MLA amadi lamdam asigi maru oiba luchingba kayana saruk yaduna pangthokiba thoram aduda miyamna Irabot ki midamda laisu katki thoram aduda Chief Minister N Birena makha tarduna hai state amadi central lainga anina kupna khanaduna Fazin kriba miyoi ani adu tekta kaidana thadoroknaba kanna hotnari amadi soiduna positive oiba lambi amada lakani haibagi thajaba lei. Chairak asida imung manungi miyoi singnasu matam kharadang pukning fathanaba hotnabiu hairaduna Irabot ningsing thoramga laikhidraba lamyanba aduna ningjaramba amadi khanjaramba Manipur amadi India adu oinanaba ikhoi punna hotnaminasi haiba paujel su miyamda pikhi. Makha tarakpa update Police Station Taraga Mapan Konba Mafam Sing Natana Disturb Area Status Tha Taruk Amagasu Sangdokre Tampaki Police Station Taraga Mapan Konba Mafam Sing Natana State Asigilem Horiba Atay Mafam Sing da Disturb Area Status Tha Taruk Amagasu Sangdokre Home Department gi Commissioner A Asokumar na Governor gi Ming da Thokpa notification amagi matung inna State Asigi Hojik Oriba Law and Order gi Fibam Asingak na nabo hotnabada Security Agency Sing Mathau Yamna Chinbana Disturb Area gi status ki matangda kupna khanaba ngamdri maram asida Disturb Area Status thamba amadi lauthokpa asi yamna aruba hiram ama oibana hojik maki oinadi review tawbada khudongcha haina lenga asina lawi masigi mathakta Disturb Area Status asi hana lauthokhiba aduda adumak lepa haina lenga asina waref laure maram aduda Afspa 1958 ki section ahungi makhada Imphal Lamphel City Singzamai Sekmai Lamsang Pasoi Wangoi Porompat Haingang Lamlai Irilbung Leimakhong Thoubal Bisnupur Nambol Moirang Kakching Amadi Juribam Police Station akon mafam sing asi natana atay mafam sing da Disturb Area Status asi makhata na hayengdagi tha taruk sangdokle haidi. Makha tarakpa update ta fajinduna thamliba naha ani thadohan bangamdrabadi DGP amadi Security Advisor na fiyom laga nambo poraga Manipur dagi hankro haiduna miyamgi Akanba Ehou lakpe ai nando luwang haukiba September 19 na Army gi SSC recruitment rally ama yawba chatkiba na ahungi manungda ama kallaga ani amana fajinduna hostess oina thamlaga hauzik fawba thadoraktaba sida Bharat lengana yengduna leiba asi yamna chawkhataba third class ki rajniti game amani haina amuko gi president nando luwang phongdokre wafam asi All Manipur United Clubs Organization amuko amadi Thangmaiban United Club TUC ka khusam naraga chamaga kunipan rak suba hijam Irabot mapok kumon thoram ngasi Thangmaiban hairau chingda pangthokpagi thoramda amuko gi president Nandu Luwang na makhata na phongdokhibadi hojik naha ani fajinduna thamliba asida Assam Rifles amadi Kangpokpi district ki SP gi achoba thodang lauduna athuba matamda thadok khanna honagadabani September 19 dagi naha ani bu fajinduna thamlaga makhoi bu thadoke haiduna bargain tarwagliba asi yamna maram chade criminal oiraba Bharat Sangbidan amadi aina yadaduna hojik jail da thamliba loina na mahaki mathakta bichar chatharaba Kuki gi miyoi amabu thado u haibata natana sajiwa jail da lairiba Kuki bondi mayam ama thado u haiduna demand tarokliba si maram chade masi Bharat Sangbidan gi mathakta wanganglakpani masida Bharat Sarkar na yengduna lairiba si chumde oiriba fibam masida Security Advisor oibata natana Unified Command gi chairman oiriba Kuldif na Manipur da lairiba Security Force singda maru oina Manipur Police ta Akanba instruction piduna fajinduna thamliba na ani asi thadok handuna makhoigi punsi kanba honadriba asi yamna lali haiki mahangna makhata na hai thokliba thodo asi India macha ama Myanmar da fajinduna thambada Bharat lengangna mathau pangthupa ngamdaba du nate India gi state ama oiriba Manipur manungda Manipuri macha ani fajinduna thamliba si Manipur da lairiba army singna loina khangi naha ani fajinduna thamliba mafam asi Central Force khanglibani loina na manak nakpa mafam singda AR na koisinduna lairiba ngaktani aduna fajinduna thamliba maitai macha naha ani gi punsida fatanungda thorakpa tarabadi Manipur da Assam Rifles amadi Central Force leibe yaroi haibagi Akanba Ehou Manipur miyamdagi lakpa yai haibase Assam Rifles na note tausinbiu loinana Security Advisor asi Manipur da phamba mathau tadre mahaki advice asi mi harhanbra mi sihanbra nang Manipur da leibiraganu na fiyom laga nambo poraga Manipur dagi hankro haina leibak miyamgi firep ama lorokpa yai Makha tarakpa update ta Kuki singna fajinkiba naha ani nungthil pung ama fawbada thadoroktabadagi Thoubal da miyamna NH 102 lambi thingjinkre
ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯒ ꯇꯔꯦꯠꯇ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ SSC GD ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯌꯥꯎꯕ ꯆꯠꯈꯤꯕ ꯅꯍꯥ ꯑꯍꯨꯝ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯈꯤꯕꯒꯤ ꯃꯅꯨꯡꯗ ꯑꯃ ꯊꯥꯗꯣꯔꯛꯂꯒ ꯑꯅꯤ ꯑꯃꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯊꯣꯛꯆꯣꯝ ꯊꯣꯏꯊꯣꯏꯕ ꯃꯩꯇꯩ ꯑꯃꯗꯤ ꯑꯣꯏꯅꯥꯝ ꯊꯣꯏꯊꯣꯏꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ JACꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯈꯤꯕ ꯅꯍꯥ ꯑꯅꯤꯗꯨ ꯊꯥꯗꯣꯔꯛꯇ꯭ꯔꯕꯗꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1ꯒꯤ ꯃꯇꯨꯡꯗꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯕꯥꯜ ꯀꯩꯊꯦꯜ ꯐꯝꯂꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯉꯁꯤ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗ ꯅꯠꯇꯅ ꯊꯧꯕꯥꯜ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯃꯄꯥꯗꯁꯨ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯊꯣꯔꯛꯂꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯕꯒ ꯂꯣꯏꯅꯅ ꯐꯥꯖꯤꯟꯈꯤꯕ ꯃꯍꯩꯔꯣꯏ ꯑꯅꯤ ꯑꯁꯤ ꯊꯥꯗꯣꯔꯛꯅꯕ ꯑꯀꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯃꯤꯌꯥꯝꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯒꯥꯔꯤ ꯆꯠꯄ ꯌꯥꯗꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯐꯥꯎꯗꯨꯅ ꯆꯠꯅꯈꯤ꯫ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫